Assalamu alaikum wa rahmatullahi wa barakatuh. 2006 da to labana Amam-Angaan kauba Islamic warengi larik masa amatan ijakhi. Hayba larik asi wahau dokta sumna ijakhi. Zati kaya mukpun leminaba iramdam sigi sin inaw sing amana amabu sakhang na batangai fade. Meeoyba masen gi marakta aikoi masen sakhang naw hayba se seng laba Quran gi pautak ni. Zati amabu sakhang bada zati adugi thazanabi samna lining lon bu sakhang batangai fade. Larik masa ase hayriba pandam asida ijakhibani. Islam gi miyeng da Meeoyba gi masak Taybang mapu gi masak punsi gi pandam samna lining lochat ki masak na singbagi matang da kharadang masak lakshina na mahona zabani. Maru oina Islam dharma chattaba ichin inaw singbu wakal da thamjaraga ijakhibani. Larik asigi ahanba para Taybang Meeoyba. Darwin na Meeoyba bu sani haide. Haurak pham sadagini hai. Meeoyba mahausagi chawkhat lakpagi matol lomba pothok amani. Mahausa masamaki saruk amani. Albert Camus ge Meeoyba se sa amani saram chat thadok laba haiba do ningsinglai. Materialist sing na miga saga manabadu matam punmukda unanaba hotnai. Taigum sung dharma na miga saga gi marakta khennabadu unanaba hotnai. Materialist sing na dharma da tawba thazaba haiba pukningi changjaba se tawdringai da nakhai sengba phangnaba tali. Asina Meeoyba gi matang da su mahausa gi mafamda bigyan gi liklamda masak khangnanaba hotnai. Islam gi matang lakpada Meeoyba gi masak ase mapu gi thoidokpa khusem haibadi asraful makhlukat ni. Senglaba Quran da Allah Ta'ala na haibiri. Aikoina sengki Meeoyba bu khwaidagi fazaba mawongda. Surah number 35 ayat number 3. Meeoyba atai jiba singi maraktagi akhannaba mapuna sembi. Madu mahaki aningba madi pandam amagi makhadani. Hairibasi nalamdrabadi. Materialist singna mahusagi lising makhada maromdom oijarakpani hairabadi. Meeoyba nattaba jiba singi kanglupta atai jiba kanglup kaya amasu Meeoyba dagi henba yai natraga taba yai. Taigumsung wakhan khangamba natraga maning tamba sagi kangluptagi tongan ba jiba sing ngasigi malemda leiba uramgadabani. Taigumsung hairibasi oiramde ahen athoi nairabasu sangagi kanglup na dumak tongan taduna masana masabuk saktak jaduna leirei amasung leiragani masina su Meeoyba gi damakta atai khusem sing semi haibadi Meeoyba gi damakta atai khusem sing haibadi makhluk sing thawai panba sing pandaba sing semi haibagi parman amani. Senglaba Quran da Allah Ta'ala na haibiri wangna thangat pikre makhoibu aikoina semkhiba khusem singi mathakta. Surah number 38 ayat number 100. Asina malem prithvi gi leiteng pumba Meeoyba gi damak ni hai. Allah na haibiri mahak nani sembi khiba malem thakta leiriba punmak asi nakhoi gi damakta. Surah number 2 ayat number 19. Ani suba para Meeoyba zati. Taybang panbasita leisembana khudam pandam kaya pirammi. Makhoi sing aduna Meeoyba gi sakhwat hannabagi gyalok singi langla langjin ohen birammi. Allah na haibiri amasung mahaki khudam singi marakta ningthaulei pak amasung malemgi khusem amasung makhal makha yam laba makhoi gi lol sing amasung kusu sing taseng namak maduda leire khudam sing wakhan leiba singi damakta. Surah number 13 ayat number 19. Toigumsung Meeoyba na kuchu kumen jati amadi lol na singba khennabagi mingda Meeoyba masen maktada kanglup phuruk ki mingda yingthinaba yawi. Masidi leisema mahaki pauzen natraga pandam ado khangdabani. Quran da Allah Ta'ala na haibiri aikoina sugaina takpikhi pauzen sing munna khangba mi singi damakta. Surah number 13 ayat number 19. Allah Ta'ala na haibiri he Meeoyba sing aikoina sem sabikhi nakhoibu nupa ama amasung nupi amadagi amasung aikoina khaidokpikhi nakhoibu jati sing amasung kanglup phurup singda maduna nakhoi amaga sakhang maikhang nanaba. Surah number 48 ayat number 12. Quran na dabi tawi madudi Meeoyba zati khudingmakki horak pham mama mapa amatani. Leisembana makhoibu tongan khaidokpikhi maduna khudam pandam ama leisemba mahaka leinaba mari sakang nahnabagi khau langba pinanaba amasung mahaki matik utpagi thongi.
जाति यामी हाइदुना महांगना जाति अमतबो थौसादबा तौबीदे अल्लाहना हाइबीरी अमसुंग जाति अमत लैते मखोइदा चिसिन हननबा पाउजेनबा मी नबी थाबिखिदबा सूरा नंबर 35 आयत नंबर 10 कुरान अमसुंग हदीस की मंगालदगी खंगी नबी लाख मगलिसिंग 10 चौराकना हजरत आदम अलैहिस्सलाम दगी हजरत मोहम्मद सल्लल्लाहु अलैहि वसल्लम फावबदा मालेम की तोंगान तोंगान बजाति सिंह लाख्रे मखोई की लोल सत नबी फिजे चाकचा खेनबा याई तौगुमसुं मखोई नबी की पाउजेन दे अमत ओइखी लाटपद मतिक साब मपु अमतनी मनिंग पुमतम तंबनी महाक्ति महांगन पोक्ते कनामता महाक पुसु पोक्ते कनामतना महाक मानव कनासु लैते यंगबियु चौराकपा अर्था सूरा नंबर 112 आयत नंबर 1 फाउबा अमकपा खुदिंगदगी सेंगी महाक्ति मियोइबा जातिगी ताइबंग पुंबगी निथौरेनी महाक्ति खुसेम पुनमके हौरकफम अमसुंग हनफमनी महाक्ति यंगबियु मरी लैनबा सूरा नंबर 113 आयत नंबर 2 फाउबा ताइबंग पानबदा लैरिबा खुसेम पुनमक्ता फिबम अमदा नत्रगा अमदा मसाना खंगना नत्रगा खंगदना लैसेंबा मपु मंगोंदा चंगजबा ngaगनी अल्लाह तालाना हाइबीदी तसेंग नमक मियोइबा नखोइगी जाति असे अमतनी अमसुंग आइना नखोइगी असुप्पा मपुनी मरम मदुना निंगो आइतबो सूरा नंबर 12 आयत नंबर 92 तोंगान तोंगान बा प्रॉफेट सिंह नबी सिंह लिगलम अमक खक्तदा हाइबदी इस्लाम दा खक्ता ताइबंग मपुना थारखिबगी मतंगदा अल्लाहना हजरत मोहम्मद मुस्तफा दा हायु हे मोहम्मद आइखोइना थाजखरे मपु इबुंगोदा अमसुंग आइखोइना फोंदोकपिरखिबदा आइखोइदा फोंदोकपिरखिबदा इब्राहिम दा अमसुंग इस्माइल दा अमसुंग इसहक दा अमसुंग याकूब दा अमसुंग मसा मसु सिंदा अमसुंग मूसा दा ईसा दा पिबिखिबदा अमसुंग नबी सिंदा मखोइगी मपु इबुंगोदगी आइखोइना खंदोक खाइदोकपा तौदे कनामतबु अमसुंग मखोइगी मरक्ता मपु इबुंगोदा आइखोइना आइखोइगी नुंगी अनिंगबा सिंगा सुपना चंगजरबनी सूरा नंबर 3 आयत नंबर 42 ताइबंग मपुदा मसागी अपाम्बा अनिंगबा पुनमक कथोकसरबा मियोइबु मुस्लिम कौई मपुगी पाउजेनबा सिंगना पांदम अमखक्तगी लिगलमदा लागलमबसिनसु साखीनी मदुदी लैसेंबा महाकी अनिंगबगी मखादा जाति कांगलु फुरुप कया मालेम थंगना थोगन बिकरबसु मियोइबगी हौरकफम मरुदी अमतनी